Ngasigi wari asi aina chahi 35 farakpa adwaigini. Ai amadi aigi papa, mama amadi aigi cousin, aikoi mari Maharashtra ki Nagzira ki National Forest ta numit nini ki trip masamada chalami. Wafam asi chahi kaya amagi wafam ni. Matam aduda mafam aduda mai amadi phone ki network ki facility amata leiramde. Nagzira hairiba mafam asi National Sanctuary amani. Mafam asida sa uchek singbu sarang manungda fajinduna thamlamde. Chingnung adugi mayai chabukta guest house ama leirami. Guest house aduda aikoina ka anikak laurami. Ka amatana aiga papa ga leirami. Ka amatana aigi mama ga aigi cousin ga leirami. Aikoina forest adugi mafam pumnamak koirami amadi matamsu yamna nungaina haurami. Mafam aduda mong gi sa uchek legs amadi koiba yaba phazar mafam kaya amasu leirami. Sandhya taraba matungda aikoina guest house aduda halakpada guest house adugi reception da phamba nupa adu mahaki ka adu so thingduna leirami. Mado upada papana nupa aduda haujikti pung 8 tamatari karigino reception gi ka asi thingjinduna chalibadi haiduna hanglami. Nupa aduna papana hangliba wahang adugi pakhum amata piramde. Adubu nupa aduna ai pung 8 henkrabadi guest house asida leite hairamlaga mafam adudagi chatkhi. Nupa adugi matawadu ubada aikoi kharadi nungairamde. Adubu aikoi isa gi kada fresh oiba changlami. Ngaihak leiraba matungda aikoi dinner toba forest adugi amakhakta ngairaba hotel amada chatlami. Matamadu ching aduda sa uchek singna khongbagi makhol adusu yamna haurami amadi ingbasu hengalaklami. Aikoina hotel aduda yauraba matungda hotel aduda famduna chak chaduna leirami. Adubu aikoina chak tokpaga hotel adugi mapu aduna hotel adugi staff amada hotel adubu thengjinaba haiduna hairami. Mado ubada ai khanfam ama khanglamde maramdi haujik pung 9 tama tarami. Ahanbada reception da famlamba nupa amadi haujikna hotel adugi mapu makhoi animak mayumda yamna thuna chananaba honarami. Aigi maithongda tariba confusion ki mami adu mama na urami amadi mama na singnung asida sa uchek kibadagi makhoi pumnamak mayumda thuna chananaba honaba oiramgani haiduna hairaklami. Aisu mama na hairiba si achumboiramgani haiduna khalami amadi aikoi pumnamak guest house tamna chatlami. Guest house adugi lambi aduda chatna pung 10 muk tasilaklami amadi ingbasu yamna hengalaklami. Ingba hengatpaga loinana ching aduda sa uchekna khongbagi khonjel adusu yamna hengalaklami. Papa na mahak yamna tumlingle hairakpadagi aikoi pumnamak isa gi kada changlami. Papa phabungda hiptuna leirami amadi aina papa ki khong noibiduna leirami. Aikoi ani numichupa aikoina taurakhiba sing adugi wari sanaduna leirami. Adubu ikhang khangautana ka adugi thongnaw aduda kanaguma mana yamna kanna yairaklami. Ai amadi papa makhon adu tabada pungangaklami amadi tumina famduna thongnaw aduda yengduna leirami. Ngaihak leiraba matungda papa ga aiga amana mabu yengnaduna leirami. Matang aduda thongnaw aduda yamna kanna kholakpagi makhol amasu taraklami. Papa na ibu tumina leinaba haiduna hairaklami amadi papa thongnaw aduda yamna munna yengduna leirami. Aina numit adugi mamangda papa na aduk yamna kiba amukta faw ujakhidri. Thongnaw adudagi lakliba mangal aduna papa ki mamid adu ngasangangba hauraklami. Papa na mamit faw kuptana thongnaw aduda munna yengduna leirami. Tapna thongnaw aduda khotpagi makhol adu hauraklami amadi ching aduda sa uchekna khongbagi makhol adusu yamna hauraklami. Ai phabung aduda famna hakchang asi nikba hauraklami. Adubu thongnaw aduda khotpagi makhol adu chap leplami. Makhon adu lepkhibaga aina papa da yenglami. Adubu papa di ka adugi thong aduda yengduna leirami. Matang aduda ka adugi thong aduda kanaguma mana kanna yairaklami. Thongda yairakpagi makhol adu tabada ai kiman kidura hakchang pombakitu asi chap yunglami. Aina kira sukina phabung adudagi haugalami amadi thong adubu hangba chalami. Thong aduda yaibagi makhol adusu yamna hauraklami. Maduda aina thong mapan aduda leplaga mama nangla mapanda leidito haiduna hanglami. Aina wahang adu hangbaga thongda yairaklamba adu lepki amadi minute amamuk tumina leikhi.
Adubu ikhang khangudana thong aduda kanaguma mana kanna ilaklami misag adu thong adu thugaiduna ka aduki manungda changlakkadoba malami madu ubada ai kanna laurami amadi maninglomda hantharaklami maduda papana aibu kanna konsilami minute amamuk thong aduda kanna ilaklami amadi tumina laiki ai ahing adu kina fafung aduda hipna tumkiba khangaude Mathangi numit nongalaba matungda aina papada ngarang nungthang mahakna thongnauda aduk munna yenglibadu karigino haituna hanglami maduda papana ngarang nungthang mahakna thongnaw adu lonsinba kauthoklure amadi mahakna thongnaw aduki manakta yamna chauraba amuba mami ama leptuna leiba ui haituna hairaklami Aikhoi anina ka adudagi tholakpada mama amadi aigi cousin mapanda leptuna leirami maduda aina mamada mama Nangarang ahing aikhoigi kagi thongda yeiraklamra haiduna mukasu hanglami adubu mamana aikhoidi ngarang nungdang ka manungda changbaga adum tumkhre haiduna khumlaklami mama gi pakhumadu tabada aigi wakhalda amukasu hena wahang kaya ama laklami aikhoina reception da famlamba nupa aduda wafam asi tamlubada nupa aduna ngasidagi chahi kharagi mamangda mafam asida sauje hatuna yonba sadanba ma yamna tamthina sikhi Numit adudagi mafam asida sadan batugi thawai adu lan mangamdaduna mafam asida koichatchatuna lei haiduna hairaklami wari adu lina mahakna ngarang ahing pung 12 tarakpa dwaida guest house adugi lambi adomda sawm amasu chatkiba uhawi haiduna hairaklami nopa adugi wahai adu tabada aikhoi pumnamak pungangaklami aiga papaga nangasi fawbau numit adugi ahingda aikhoigi ka adugi thongda yeiraklamliba adu kanano haiduna khanduna leiri Thongna wadugi manakta papana akiba achauba mami adu saw moiramgadra natraga sadanba adugi thawai oiramgadra haibadu comment soidana ibiramu Facebook ta Manipuri horror story gi Facebook page fu follow tobiramu loinana karigumba wari asu mayamna pambi targadi channel asibu subscribe tobiramu amadi video asibu like and share amam ta tobiramu Mathangi video da amu unarasi habisiga loinana yangkupam loyangan bana mayam pumna mukti kainabagi yathang nizari